Manipur Top Channel dagi video amta update tawjage ngasi ayuk masi phongna January gi tang 18 da ti muiba amadi RN Rabi wari sanakhre NSCN IM gi maikai digi Naga integration gi map pisinkhre NSCN IM gi chief negotiator amadi Ato Kilonser Twingalen Muibana Lusingba NSCN IM gi mihut kangbu amana Naga Pistoki interlocutor amadi Nagaling gi governor su oiriba RN Rabi gi ngasi Kohima gi Sumu Kedimada Laiba Police Complex to Unakre, Unabaduda, Muibagi Maikegi Matam Kuiraba, Nagagi Watok Asibulo Sinaba, Aroi Bukujek Pinabada, IM gi Maikegi Makoina Kari Pamli Kadai Faubudi Mamang, Yanakidaba Adudagi, Tadolaga Aroiba Warrison Gidama Makoina Pamli, demanding Amadi, Naga integration gi map RN Rabi the Pisinki. Unabaduda, IM gi Maikegi Tonganba, Nagagi Firal Amadi Tonganba Constitution gi Matang Zup Putoktuna interlocutor ga Kanaki. Paugi source amagi matung ina Muibagi Maikei gi Pikhalakiba IM gi warol sing amadi Naga integration gi map ado puraga RN Rabi na athuba matamda Prime Minister Narendra Modi ga New Delhi da unaduna IM gi demand sing adu khangalugane madugi matung center ga wa tanaraba matung India lengaki firep adu puduna RN Rabi na Muiba amasu maki khungbu singa amuk hana Nagaland da unaduna wari sanagane hairi Paugi source asina maka taraduna NSCN IM gi maikai digi makoina ngasi Rabida pikhat khiba demand sing adu Naga khuding makta kanagadaba demand sing ni mamangda IM gi lusingba sing amadi RN Rabi ani mamang sahi gi December 13 unanaba matam leplurabane adubu khudongsa daba khara digi yaithoktuna laklaga ngasi thangju numitta unakhibane ngasi gi unaba aduda interlocutor gi maikai digi Nagaland da NSCN IM yauna Naga khulai paiba loop sing gi maikai digi namduna misam dagi sel gi matang nasu pukatuna khanaki ningsing bayai Nagaland Governor RN Rabi na Dimapur dagi Kohima fawa land mari lambi pakthokpagi thabak yengsinbada National Highway number 18 pakthokpagi thabak khongjel yangsinba ngamdaba amadi lambi asi semagi thabakta quality watpagi maru oiba maramdi khulai paiba Naga underground sing amadi anti social elements singi maikai digi puba thangba ngamdaba bawongda sel khaibadagi ni haina governor da pawdom lakhe Sai Kungani Toirom Supna Wari Sanaba Satharak Laba Matung India Lenga Amasup Nagala Holup Singi Aroiba Warisin Ama Purapagi Tanza Adu Naksilakle Matang Asida Center gi Maikei gi Karigumba condition khara da NSCN IM gi demand sing pigani haiba wafam lakpadagi Aroiba Yana Sarol gi khujek piba ngamdana lakli adum oinama India Lenga ki Maikei gi Nagagi Warisin Purakna bohotna bada NSCN IM yauna khulai paiba Naga Lup Singi kari condition sing thalakpagi haiba dugdi official oina khangma ngamdri adum oina ngasi gi wari sanaba adu mai pakpa amani haina nakal ani gi maikedi gi phongdok narakli haina su pau sin makata na phongdorakli thank you